ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗ ꯊꯥꯔꯛꯇꯅ ꯑꯁꯣꯛꯄꯟ ꯀꯩꯗꯧꯕ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯣ ꯃꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯇꯥꯏ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯦꯁ ꯍꯥꯏ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯁꯦ 241ꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯔꯤꯁꯤ ꯐꯦꯗꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯁꯤꯒꯤ ꯌꯨꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯦꯁ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯏꯟꯠꯇꯨꯗ ꯑꯗꯨꯒꯤꯁꯨ ꯌꯥꯅꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯔꯛꯇꯅ ꯑꯁꯣꯛꯄꯟ ꯀꯩꯗꯧꯕ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯣ ꯃꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯇꯥꯏ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯦꯁ ꯍꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯑꯗꯨꯒ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯅ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯤꯕ ꯃꯣꯏꯗꯨ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯒꯣꯚꯔꯅꯔꯅ ꯈꯕꯔꯗꯁꯨ ꯍꯥꯏꯈ꯭ꯔꯦꯅ ꯇꯥꯛꯄꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗ ꯃꯌꯥꯏ ꯑꯗꯨꯝ ꯆꯝꯖꯔꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯋꯦꯠ ꯑꯦꯟ ꯋꯥꯁꯅꯤ ꯑꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯣ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏꯒꯤ ꯇꯦꯡꯒꯣꯜꯒꯤ ꯍꯥꯟꯅꯒꯤ ꯃꯨꯞꯃꯦꯟꯁꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯗꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯒ ꯑꯌꯥꯕ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯤ NRC ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯀꯩꯗꯧꯔꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯆꯠꯆꯕ ꯑꯗꯨ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯑꯝꯗ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯄꯣꯏꯟꯠ ꯇꯔꯨꯛꯁꯤꯗꯩꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 1 2 3 4 5 6ꯅꯤ ꯑꯗꯒꯤ 7 ꯁꯨꯕꯗꯅ ꯂꯩꯔꯤꯕ NRCꯒꯤ ꯄꯣꯠꯇꯨꯗꯩꯗ ꯑꯩꯈꯣꯏꯗ ꯑꯊꯨꯕꯗ ꯑꯞꯗꯦꯠ ꯑꯃ ꯇꯧꯕꯤꯔꯒ ꯃꯗꯨꯒꯤ ꯄꯣꯠꯁꯤ NRC ꯆꯠꯅꯗꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯈꯪꯍꯟꯕ FMRꯒꯤ ꯄꯣꯠ ꯑꯃ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝꯒꯤ ꯄꯣꯠꯇꯨꯗꯩꯗ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯍꯟꯕ ꯑꯗꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯟꯅꯕꯒꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯇꯧꯖꯔꯤ ꯑꯗꯨꯝꯕ ꯇꯧꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯂꯣꯏꯅꯅ 1960ꯒꯤ MLR ꯑꯦꯛꯀꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯀꯥꯟꯗꯨꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯗ ꯍꯦꯟꯅ ꯁꯥꯐꯨ ꯄꯤꯕ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯗꯨꯋꯥꯏꯗꯨꯗ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯌꯥꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯨꯠꯊꯅꯕꯒꯤ ꯄꯥꯝꯕꯩ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯗ꯭ꯔꯒꯇ ꯀꯩꯗ ꯉꯥꯎꯁꯟꯅꯔꯤꯕ ꯃꯥꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯠꯁꯤꯡꯁꯦ ꯃꯗꯨ ꯀꯟꯕ ꯌꯥꯅꯕ ꯑꯗꯨꯝꯕ ꯄꯣꯏꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤꯅ ꯃꯌꯥꯝ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯄꯨꯗꯤ ꯆꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯈꯪꯕꯤꯔꯒ ꯁꯤꯒꯤ ꯂꯦꯚꯦꯜꯐꯥꯎ ꯉꯥꯏꯕꯤꯗꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄ꯭ꯔꯦꯁꯀꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯣꯏꯔꯝꯖꯔꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯥꯒꯠꯆꯕ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜꯈꯪꯕ उच्चरी ꯑꯩꯈꯣꯏꯁꯦ 241नी ngasi ꯑꯩꯈꯣꯏ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯔꯤꯁꯤ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯅꯥ ꯌꯥꯎꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯕꯔꯅꯔꯅ ꯊꯥꯕꯤꯔꯛꯄ ꯗꯤꯄ꯭ꯌꯨꯠ ꯇꯧꯕꯤꯔꯛꯄ ꯃꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP adagi Pasemargi Commandant adagi CID gi akhoi SP asi moi deploy tawbirak